Torbung area state force matik sana deploy tawdavadagi mitaygi lamsing kukisingna lawsankhigadaure. Torbung area state force matik sana deploy tawdavadagi mitaygi lamsing kukisingna lawsankhigadaure haina mafam asigi khunmisingna phongdokhrei. Manipurda haukiba me ahumdagi thokliba irang asina maram oiraga Torbung Phogauchau ikhai mamang maning awang hairiba mafamsing asi kukisingna lawsankhigedra haibagi chingnaba leirei. Maram asina mafamsing asida State Force matik sana thamduna ngak sen bagi thabak laukhatra lamun khraga nei mafam sing asida kuki lalaw basing na nong makangdana drone sizinaraga nong mai kapsilakpa leptre phogauchau ikhai gi maning thangba maitai gi lamsing kuki lalaw basing na loksinduna bunker saraga leire nga numidang pung 3 lom tabada Churachandpur romdagi tata yauna gari kunlom lakhe loinana Torbung lomdagi Thangjingching range da Torbung yauna phogauchau ikhai mamang Maning awang laikay amade Kwakta Ward number 9 Moirang Turenban laikay da numidang pung 13 kuntra rom taba dagi ngarang ayok pung 3 rom taba fawba atat akham laitan nong may kapsilakhe kun ngak pa volunteer sing na handuna makoy ga nong may kap na khe thogdok aduda asok apan yawbagi pawdi laitre kuki sing na attack tawrakpada area sida deploy tawriba BSF amade Central Forcing blank fire tawba natana haktheng na kapagi thabak tawday maramasina Central Force thambagi mahutta State Force matik sana deploy tawbiyu haina khunmising na mari lainaba sanggi pukning singsilakleng